Paushede Imphal Oiba Maheiroi Pau Kharab de Taujari. President Unarutaba Congress MLA Singasi Delhi de Satkadore. State Liba BJP na Lising Sungsinaba Laingak Asida. Parliamentary Secretary Warankiba MLA Taragani Toibo. Disqualified Taubinaba Wafam Taxilunaba. All India Congress Committee Kim Hutsing Leiba Asigi President. Ramnath Kovinga Mars Kungamari Unagadoriba Asida. Saruk Jaruna Pagitamak State Asigi. Congress MLA Sing Ayang Delhi de Satkadore. Pausi asida Congress MLA Amana Pongdorpada MLA Taragani to disqualified Taunaba Wapanga Mari Lenana. AICC ki Manipur in charge Bhagdasaran Das Amadi MP Tara Hienbana. Kodiak Peter President Ramnath Kovind Unanabagi. Appointment Pipinanaba Aiba Zerol Ama Mars Tara the Pisin Gibane. Zerola to Matuk in the Rastrapadi Baban Gimakegi Mars Kungamarige. Ayupung Taramatoi Tapam Patam the Unanaba Ayaba Pirakre. Atopa Pau Amatana. Building Ningkhaibada Mioi sire kaya amana Asok Apan Ningkhaibada Police. Uttar Pradesh ki manungchnna Firozabad district Leiba jum amagi mathakta luhongbaga mari leina pangthokiba chanabigi oiba tauram amada mathak thangba saruk adu Ningkhaibada Mioi sire aduga taragani thoina Asok Apan Ningkhaibada ana police report amana pongthorakle. Thaudok adu arang numidang Kutupur khungangda thokibane. Jomadu ki matak tang basaruk te long bagi thormadu saruk ya bal lakiba Meoi kaya tenki adubo khangau dana jum adu ki matak tang basaruk adu collapse tor ki bane laibak tiba thaudok adu da laikita pa mi adu badsa ls arbin sai kuntramanga suraba Meoi amani haiba khangba ngamkhre thaudok adu da soklaba sing manak nak pa hospital la pukhatuna treatment ki thabak sa thakre amadi asi bahaksang adu postmortem taunhana baki namak district hospital da thakre haire makha tarakpa atop pau amadana Sumang Lila Council ki thabak thoram khudimak boycott tounaba wrepnakhre. Manipur State Sumang Lila Council local cable TV haibadi ISTV impact amadi tom TV da hojik chathariba Sumang Lila festival asi kapke hairabdi lupa Lising Ningkhaibada piragu haina khangalakpabo. All Manipur Working Journalist Union amadi Editors Guild Manipur EGM na janing da bapongdutan council asi ki thabak thoram khudimak khudaktagi boycott tauri tounaba wrepnakhre. Amju ki General Secretary na ngasi atheng bada thadorak pa Zerol amana hai ngasi Manipur Press Club da pangthokiba Amju amasung EGM ki mifamna hiramasi ki matang da kupna khanaraba tung da makhatana Palace Compound leadership council asiki sanglen da tawba program amata saruk jadaba amadi council asiki thaw phuriba natragana council asiki mari leina pa Meoi sina saruk yaba program bo khodaktagi boycott tawba haina wrepnakhre. Sumang Lila Council na lawre pherep asi handokpaga loidana soikhre lankre haidri phawba Amju amasung EGM na Lauraba Pirep Handokaba Hainasu Wrepnakhre Haire. Serola Cinema Katana Hai State level Amadi Miam get interest Tabak Tori Basina Government Amadi Government Adept over Loop Government get Sentang Pangton State Kitak the Pangtopo program sing the Miam Punamaki right to information lay Haina Lauraga Kanagumbat Danai Meoi Natragan Loop Association Organization NGO Society Amada Exclusive Right People the Boycott Jauna Topa Pambaina Thingraba Hainasu Wrepasina Palle. Nakalamarong da Sandel gi PODFO ki matakta action lokat pinanaba apil torakle. Sandel District Fishery Officer Department ki routine transfer amadi order thausadre thabak fajana tawdre mahaki matakta matik saba action lokat piyu haina concerned citizen form Sandel District ki maikadagi bari leinaba singda apil torakle. Ngasi forum masike president tatorok pa Zerol amana hai Sandel gi hanagi PODFO KS ibutombina Manipur Sarkar ki Fishery Department ki transfer routine amadi order kaya thawina logdre. Mana department ki order in daban maram oraga Sandel district ki district fishery office asi thabak tawdana leire. Masina mari leinaba staff sing amati miyam da khodong chadaba kaya thogala hiram masiki matang the district administration amade state authority ni yengsin biu amade bathak chaba department action lokat biu haina sumang na phongdoke. Magna hana Sandel ki PODFO oiringai dasu Imphal ki Mahaki mayumdagi thabak tawe masigi matam dasu staff sing amati miyam da kudong chata bakaya mayong nakhe nakalamarong da Manipur mipal tangdona hingba yaba state ohenba yagane se minister pothok pa singi tangai fadaba leiragadi sel lam pothokane Manipur da leiriba potential mayam amadi naha singi aisingba kaya asi sinaduna pothok labadi sahi taragi manungta Manipur mipan tangdaba state ohenba ngamgane pothok pada tangai fadrabadi Entrepreneur Singbo Lengak na sel amadi lam mating pangri haina se minister Benena Fudakhre. Manipur Lengak na sinduna hapta kangjay bungda haukiba Mars taruk dagi auduna chatharkiba
My own 2021 ki loisinbagi thauramda Chief Minister na hai Manipur ki nahasing asida leiriba potential amadi aisingba kaya uthongnaba platform phangdaba infrastructures ki awatpa leiba kaya leibana uthokpa ngamdana leire madam kaya sufam dafam khangdana tumdana leirba naha kaya pu lengak asina puthoklaga Prime Minister ki isana irom tum lepchaba ngamba India ama ohinanaba khongthang adu da sangsinduna lengak na lagle mana hai matam amada ima ibel singna kaithel dagi ngabuk lerak patalam da masida sajaba pothok oina leramba adu Myanmar da saba sabada haksang da sokningai oibra oidabra khangdaba chinja kyana mahutsingiba asi thamoi chokningai ne masida wakal asi tha taraga kumja Lising ani taraga mapanda matek khara Forest Minister gi sarsu paringa da private ki makhada bandhan yojana asi state asta pai khalambane bandhan yojana gi makhada lamda masigi singi nupi Lising kontra thaba phangankhre magoida pothok sing asi state manung te jon badagi hendokduna mapalam da phawpa thadokpa hore makhoi gi kathokpa amadi thawai yauna thabak suba asi bandhan yojana gi makhada Manipur Leiba asigi model state amore manai lamda masigi ha sing da leiriba aising ba du miam da kangan na ba amadi makhoi gi su potchai jona na bagi phida ama piba oina masigi fair asi pangthokpane nagala marom da school warden na Maheiroi ahum Lichei kaibamkhei phokre yu ngawba school warden amara hostel da leiba Maheiroi ahum Lichei kaibamkhei phubada Maheiroi amadi ka hena sopadagi khangbangam daduna mayum da sendorakre mari lenaba CWC na police da FIR ama lokhat anduna general warden fanana ba sem sakhre tabada nungai taba thodogasi Imphal ki sengmai police station konba kangla tongbidel liba Chisil Asian Mission School ki hostel da ngarang nomaijing namit ki nubidang pung 3 lom tabada thokibane press na phangba paw gi matung inna hairabdi yu thaksil laga hostel da leiba Maheiroi sing phuriba warden adugi maming lamthenlung kawi aduga mana dakfam taba makhai phuriba Maheiroi ahum adudi class 12 tamliba singne sahi taraga tarit ki lenga ngaktane namit aduda warden asina yu ngauraga Maheiroi ahum aduna leiriba hostel ki ka da sanglaklaga nobidang pung 3 makhai ki lerik tamba kari ki laktribano haina hangbaga loinana Lichei amana makhoi ahum bo pungkai kaibamkhei phobike thawthogadu da Maheiroi ahum aduki manangkal khong amadi khut ki sarok sing dakpham ngakta ngaike mama mapa sing da sokliba sing adu yengba ngam nadre warden aduna phubadagi soklaba Maheiroi ahum aduki maraktagi amade China du khangba ngamdabadagi ngasi ayuk hostel dagi yumtamda senthoroklaga thawthok aduki pau adu tamlakhibane Amoromda CWC Imphal East ki maikedi ki thawthok adu haksin da lagupaga loinana warden adugi mathakta lokhatpam thokpa thabak sing lokhatnaba mari leinaba singda direction piragani haire lana school amadi hostel chalairiba singda JJ ek amasung RTE ki ek sing mamut tana khangbiyo hairiba ek sing asi mamut tana khangdabadagi asigumba nungaitaba thawthok sing asi hekek tholakpagi maram oiribani ainasu angang singgi hakki matangda thabak tawriba singgi maikedi ki phongthorakle atopa paw amadasu jail da thjinkhre Mamannaba oina khangnaba amabo ningai sangdanabadagi masagi dukan ki se kaknaba Hostel na Siba yaba mongda Mangakta Lenba haibada chenaba Lamphel supermarket da printing shop oina Horizon koba dukan anglamba singjambai singa makha janglem leika dikit Nelson namairakpam sahi kontraga homdoi apupar noren namairakpambo CJM Imphal West na judicial custody remand pekre thawdogasi tha asigi taraga taret ki numidang waram pung 3 khara helakpa adoida thangkal bazar da leiduna dukan hangliba pars mani ki masanupa rosan thonajam sahi kontraga homdoi churabana phone gi khothangda Mamannaba 21 oiriba asigi lamphel da hangpa dukan da chatuna Mamannaba maset ningai sangdana bagi thawdok thoke aroibada content sing asigi marup iba pau khara asigi pawdam jariba Manipur local news YouTube channel amade Facebook page asidagi yembiru pupuna mokpathagachari channel asina adumda kandarabadi subscribe to video subscribe to video like and share to busu kawi kan punambakpo amakana thagachari